ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯪꯅꯥꯎ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤꯒꯤ ꯃꯇꯥꯡꯗ ꯃꯊꯪ ꯁꯟꯗꯣꯛꯆꯔꯤ꯫ ꯃꯃꯥꯡꯗ ꯁꯟꯗꯣꯛꯈꯤꯕꯗꯗꯤ ꯀꯣꯛꯅ ꯍꯧꯕꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯍꯧꯒꯗꯕꯁꯤꯅ ꯀꯣꯛ ꯑꯥꯇꯞꯅ ꯍꯥꯏꯕꯗꯤ ꯀꯣꯛꯇ ꯆꯩꯇꯞ ꯃꯌꯦꯛ ꯑꯥꯇꯞꯁꯤ ꯇꯞꯂꯒ ꯍꯧꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯊꯪ ꯁꯟꯗꯣꯛꯄ ꯍꯧꯔꯒꯅꯤ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯄꯦꯖ ꯅꯝꯕꯔ 68ꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯦꯖ ꯅꯝꯕꯔ 68 ꯄꯥꯔꯠ 1 ꯁꯤꯅ ꯀꯣꯛ ꯑꯥꯇꯞꯅ ꯍꯧꯕꯅꯤ꯫ page 245 page 68 ꯑꯗ word na 295 suba 245 word ka mita noun kakhal pankhai naina thamlaba mafam ama room apartment compartment word 246 subada haidi word 296 subada ka Mita noun pot amada thingjinbagi makhol the sound of knocking at a thing by another thing masangda word 247 subada wahai chani nifu taret subada kaksu mingta noun kaksu adi kaksu haina su khangneba kaksu je kaksu Picture now. A little one, thick number, dwarf. Masangda, page 68 ki part 2 sidayda word 200 ka 48 suba hadi wahai chani nifu nipan subada kakshi minta noun khutum tasinba group of fingers of hand generally with the middle finger in a prominent position. Masangda word 249 adi wahai chaniga nifu mapan subada kaksinba thokta bhav kanagumba amada afauba sajinba usit thawoidaba chinba to show one's proud manner against somebody. Masangda page 68 ki part 3 yekchal lon gi adi spelling gi matang de mo hajarake. Yekchal lon spelling asing number 1 ka asing number 1 de da ka habi gi matang sida yekchal lon gi spelling gi matang hajarake. Ka hai matamda sida age de da red mark ama yawi masi kain hai matamda long ton oina panogi da maktani asangba khon thokni lt hadi kaina long ton haibani masang the asing number to the ka english da ka igani hadi a yorga igani ka haina iroi ke na iroi habidi ke amakhatang oiro habasida ke matak irije ke oigani haba khangjin gadaba ka khenaba number 1 da kakpa haba matamda ke pa thautakni bhabni sida amakhatang oi nganglina na iribasini masangda magi kakthatpa to cancel to reject ana kakthatpa hai matamda kak aina amakhatang igani sida iribasini masangda asing number 2 da kakpa habdi kaino da ke hadi double a ji oigani sigi thoktak bhav napal toba chauthokpa to boss be proud mingtik yai or adjective on have matamda hona khangdaba indecent
Sumai tawdana English say thorku matamda ki mathangda laiba a je amakhatani e amakhatang oyum matamda magi wahan thoje kakthetpa hai adubu sidaida a je ani orku matamdagi magi pronunciation magi khonthokse kari argeda kakpa hai adi magi wahan thokti kari no hai matamda napal tawba chawthokpa to boss be proud hai marama sina aikoina Meeteilol gi wahai singa se English ta ithokpa matamda e amakhaktang oiragana mai wahan tho amalaiba e ani organa wahan tho tungana amalai maram aduna aikoina English ta ithokpa matamda Meeteilol gi wahai se English ta ithokpa matamda e ama oiba amsung e ani oiba se mayek seng na ithokadabani natragadi apa mi singna Meeteilol gi wahai se English ta ithokpa matamda apa mi singna wahan tho lana chathigani channel asigi maming Manipur Languages Features kawi ngasigidi matang asida Meeteilol gi Waaheithangnau sandukjaba loijare yengbinaba khuymakbu ngangkam Premeshorna ikai kumnaba uchari mathangi upload tawu matamda aikhoi puna amu unaminasi awadapa haibirau mathangi upload tawu matamda simdoksagi